ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯗꯩꯅꯥ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯒꯤ ꯃꯇꯝ ꯑꯗꯥꯏꯗ ꯏꯁꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯔꯛꯇꯦ꯫ ꯕꯕꯥꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯌꯥꯝꯒ ꯋꯥꯈꯜ ꯈꯔ ꯃꯥꯟꯅꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯣꯡꯃ ꯄꯨꯄꯨꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯂꯤꯉꯩ ꯃꯤꯑꯣꯏ ꯑꯃ ꯏꯃꯥꯒ ꯄꯨꯄꯨꯒꯅ ꯊꯧꯔꯒ ꯂꯥꯛꯄ ꯒꯥꯔꯤ ꯃꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯝꯖꯜꯂꯛꯄꯗꯒꯤ ꯄꯨꯄꯨꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯊꯣꯝꯈꯤ꯫ ꯈꯨꯗꯛꯇ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯁꯥꯗ ꯄꯥꯈꯠ ꯇꯨꯈꯠꯄ ꯑꯃ ꯂꯩꯈꯤꯕꯗꯒꯤ ꯏꯃꯥꯒꯤ ꯃꯁꯥꯗ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯟꯈꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯄꯨꯂꯤꯁꯅꯤ꯫ ꯊꯕꯛ ꯑꯁꯤꯁꯨ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯤꯅ ꯏꯃꯥꯁꯤ ꯂꯧꯔꯕ ꯃꯇꯨꯡ ꯑꯩ ꯑꯃꯨꯛ ꯄꯣꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯑꯩꯁꯤ ꯃꯆꯥꯅꯤ ꯈꯟꯖꯔꯕꯁꯨ ꯀꯌꯥ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯛꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯥꯁꯤ ꯃꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅꯇ ꯂꯩ꯫ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯨ ꯏꯃꯥꯗ ꯑꯃꯠꯇ ꯇꯥꯍꯜꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯑꯩꯗꯤ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯅꯦꯅꯦ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦ ꯑꯁꯤꯅ ꯑꯩꯕꯨ ꯄꯤꯛꯏꯉꯩꯗꯒꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯗꯨꯝ ꯁꯦꯟꯅꯕꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯆꯍꯤ 9-10 ꯁꯨꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯇꯣꯝꯕꯤꯁꯤ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯅꯦꯅꯦ ꯇꯣꯝꯕꯤ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯒ ꯑꯩꯒꯁꯤ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝ ꯄꯨꯄꯨ ꯑꯕꯣꯛꯅ ꯏꯃꯥꯒ ꯑꯩꯒꯁꯤ ꯃꯈꯣꯏ ꯑꯥꯗ ꯂꯩꯔꯁꯤ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯅ ꯑꯩꯁꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯩꯔꯛꯈꯤ꯫ ꯀꯣꯟꯅ ꯑꯩꯅ ꯆꯍꯤ 19-20 ꯁꯨꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯄꯨꯄꯨ ꯑꯕꯣꯛꯁꯨ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯊꯪ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯝꯇꯣꯟ ꯍꯣꯏꯅ ꯑꯃꯨꯛ ꯏꯃꯥꯒ ꯑꯩꯒꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯃꯥꯝꯇꯣꯟ ꯍꯣꯏꯒꯤꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯃꯥꯌꯣꯟꯁꯟꯕ ꯀꯌꯥ ꯉꯝꯃꯝꯈꯤꯗꯦ꯫ ꯃꯗꯨꯅ ꯕꯕꯥ ꯀꯧꯔꯒ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦꯗꯤ ꯁꯤꯗ ꯑꯗꯨꯝ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯖꯍꯧꯔꯒꯦ꯫ ꯑꯉꯥꯡ ꯑꯁꯤꯗꯤ ꯅꯪꯒ ꯑꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣই ꯕꯕꯥꯗꯤ ꯄꯨꯂꯤꯁ ꯑꯣꯏꯕꯅ ꯌꯨꯝꯗ ꯂꯩꯕ ꯀꯌꯥ ꯁꯪꯗꯦ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯁꯦꯟꯅꯕꯤꯅꯕ ꯃꯤ ꯋꯥꯠꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯔꯛꯈꯤ꯫ ꯌꯨꯝꯗ ꯑꯃꯨꯛ ꯊꯣꯔꯛꯄꯗꯁꯨ ꯕꯕꯥꯒ ꯑꯩꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯔꯛꯄ ꯋꯥꯔꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯑꯅꯝꯕꯅ ꯌꯨꯝꯗ ꯂꯩꯔꯛꯇꯦ꯫ ꯀ꯭ꯂꯥꯁ 8ꯇꯒꯤ ꯑꯩ ꯁ꯭ꯀꯨꯜ ꯑꯅꯧꯕ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗꯅꯤ ꯑꯩꯅ ꯊꯦꯡꯅꯔꯛꯀꯗꯕ ꯊꯧꯗꯣꯛ ꯑꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯉꯛꯄꯗꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯂꯩꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯧꯕ ꯃꯐꯝꯁꯤꯡꯗ ꯑꯩꯅ ꯑꯃꯨꯛ ꯂꯩꯕꯗ ꯏꯁꯥꯗ ꯌꯨꯝꯗꯧꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯅꯧꯕ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯄꯗ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯁꯥꯗ ꯈꯣꯡ ꯍꯥꯝꯊꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯊꯣꯡꯉꯤꯕ ꯆꯥꯛꯇꯨ ꯆꯦꯡ ꯑꯅꯧꯕꯅ ꯅꯝꯅ ꯌꯥꯜꯂꯒ ꯊꯣꯡꯉꯝꯃꯤ꯫ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯆꯥꯔꯛꯄ ꯆꯦꯡ ꯑꯗꯨꯗꯤ ꯆꯦꯡ ꯁꯨꯄꯔꯐꯥꯏꯟ, ꯆꯦꯡ ꯑꯀꯟꯕꯅ ꯅꯝꯅ ꯌꯥꯜꯂꯒ ꯆꯥꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯟꯖꯥꯛꯁꯦ ꯈꯤꯇꯪ ꯑꯣꯟꯅꯔꯛꯄꯗꯒꯤ ꯑꯩꯁꯦ ꯇꯨꯝꯕ ꯉꯝꯃꯝꯗꯦ꯫ ꯏꯃꯥꯟꯅꯕꯤꯁꯨ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯌꯥ ꯅꯛꯁꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟ ꯃꯦꯗꯥꯝ ꯑꯗꯨꯅꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯗꯤ ꯏꯁꯥꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯇꯨꯝꯕ ꯄꯥꯛ ꯌꯥꯔꯝꯗꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯊꯥꯏꯅ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯇꯩꯒꯤ ꯕꯣꯔꯗꯤꯡꯗ ꯄꯨꯟꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯤ ꯑꯃ ꯀꯟꯅ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤꯁꯨ ꯃꯥꯟꯗꯦ꯫ ꯃꯈꯣꯜ ꯑꯗꯨ ꯊꯪꯅꯅ ꯂꯩꯕ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗꯒꯤ ꯃꯥꯜꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯝꯗꯦ꯫ ꯏꯆꯝ ꯆꯝꯅ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯝꯕꯗ ꯅꯥꯈꯣꯛꯆꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯨꯝꯕꯒꯤ ꯅꯥꯈꯣꯛꯄ ꯃꯈꯣꯜ ꯑꯗꯨ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃꯒꯨꯝ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯁꯣꯔꯁꯨ ꯋꯥꯅ ꯍꯣꯟꯕ ꯃꯈꯣꯟꯒꯨꯝ ꯑꯩꯅ ꯁꯨꯝ ꯂꯦꯞꯇꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯟꯁꯤꯕꯣ? ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯁꯤꯕꯨ ꯇꯨꯝꯕꯗ ꯅꯥꯈꯣꯛꯑꯝꯕꯗꯒꯤ ꯃꯥꯒꯤꯁꯤ ꯑꯃꯨꯛ ꯃꯉꯥꯛꯅꯔꯤꯕꯖꯥꯔ ꯈꯜꯂꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯈꯣꯜ ꯑꯗꯨ ꯑꯩ ꯈꯛꯇ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯀꯥ ꯑꯗꯨꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯔꯤꯕꯤ ꯃꯦꯗꯥꯝ ꯁꯨꯅꯤꯇꯤꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ ꯃꯦꯗꯥꯝꯁꯦ ꯍꯧꯒꯠꯂꯕ ꯃꯥꯜꯂꯤ, ꯃꯥꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯖꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟ ꯑꯣꯏꯔꯤꯕꯤ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯑꯍꯤꯡꯗ ꯇꯤꯟ ꯍꯥꯕꯒꯤ ꯃꯥꯒꯤ ꯂꯣꯛ ꯑꯗꯨ ꯀꯟꯅ ꯈꯨꯔꯝꯃꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯑꯩꯅꯁꯨ ꯃꯦꯗꯥꯝꯁꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯖꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯌꯥꯎꯋꯟꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕꯖꯥꯔ ꯈꯜꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯃꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯕꯖꯥꯔ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯃꯦꯗꯥꯝꯗ ꯍꯥꯏꯔꯨꯔꯒꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯐꯃꯨꯡ ꯕꯦꯗ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯦꯟꯗꯜ ꯑꯗꯨ ꯇꯣꯡꯅꯕ ꯈꯣꯡ ꯌꯦꯠ ꯊꯪꯕꯁꯤꯅ ꯁꯦꯟꯗꯜ ꯑꯗꯨꯗ ꯍꯥꯞꯆꯟꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯁꯦꯟꯗꯜ ꯅꯥꯝ ꯑꯗꯨ ꯑꯩꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡ ꯕꯦꯗꯇꯨꯒꯤ ꯃꯈꯥꯗ ꯁꯦꯟꯗꯜ ꯅꯥꯝ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯤꯡꯁꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯥꯈꯠꯈꯤꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤ ꯃꯌꯥꯝꯗꯤ ꯇꯨꯝꯕ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯃꯦꯗꯥꯝ ꯁꯨꯅꯤꯇꯤꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯗꯥꯏꯅꯥ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯦꯗꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯗꯥꯝ ꯃꯈꯥꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ, ꯑꯩꯒꯤ ꯁꯦꯟꯗꯜ ꯅꯥꯝ ꯑꯃ ꯃꯈꯥꯗ ꯆꯤꯡꯁꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯗꯥꯝꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯥꯏꯅꯣ ꯅꯪꯒꯤ ꯁꯦꯟꯗꯜꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤꯅꯁꯨ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯑꯩꯒꯤ ꯁꯦꯟꯗꯜ ꯅꯥꯝ ꯑꯗꯨ ꯊꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯍꯧꯖꯤꯛꯋꯥꯏ ꯃꯈꯥꯗ ꯆꯤꯡꯁꯟꯈꯤꯕ ꯑꯩꯒꯤ ꯁꯦꯟꯗꯜ ꯅꯥꯝ ꯑꯗꯨ ꯃꯦꯗꯥꯝꯅ ꯃꯈꯥꯗꯗꯤ ꯂꯩꯕ ꯎꯗꯦ꯫ ꯅꯪꯒꯤ ꯈꯣꯡꯅꯒ ꯀꯥꯎꯊꯣꯛꯈ꯭ꯔꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯅꯪꯅ ꯃꯈꯥꯗ ꯆꯤꯡꯁꯟꯈꯤ ꯍꯥꯏꯔꯤꯕꯗꯨ ꯎꯆꯤꯒꯨꯝꯕꯅ ꯑꯣꯏꯔꯤꯕꯖꯥꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯃꯦꯗꯥꯝ, ꯑꯩꯁꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗꯦ, ꯑꯗꯨ ꯑꯩꯒꯤ ꯈꯣꯡꯅꯗꯤ ꯁꯦꯟꯗꯜ ꯑꯗꯨ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯑꯩꯒꯤ ꯁꯦꯟꯗꯜ ꯅꯥꯝ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯥꯒꯤ ꯕꯦꯠ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯐꯃꯨꯡ ꯃꯈꯥꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯝꯃꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯨꯕꯗꯒꯤ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ꯫ ꯃꯦꯗꯥꯝꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯈꯤ, ꯗꯥꯏꯅꯥ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯑꯍꯤꯡꯗ ꯍꯧꯒꯠꯀꯦ ꯇꯧꯔꯤꯕꯗꯤ? ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯛꯄꯒꯤꯔꯣ? ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯦꯗꯥꯝ ꯃꯗꯨꯒꯤ ꯅꯠꯇꯦ, ꯉꯁꯥꯏ ꯋꯥꯏꯗꯁꯨ ꯊꯪꯅꯕ ꯀꯥ ꯑꯁꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯦꯗꯥꯝ ꯍꯧꯗꯣꯛꯀꯦꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯗꯥꯝꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯩꯅꯣ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯁꯤꯅ? ꯑꯉꯥꯡ ꯁꯥ ꯅꯈꯣꯏꯗꯤ ꯉꯁꯥꯏ ꯗꯥꯏꯅꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯗꯦ, ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯇꯨꯝꯃꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯦꯗꯥꯝꯅ ꯑꯩꯉꯣꯟꯗ ꯗꯥꯏꯅꯥ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏ, ꯅꯪꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨ ꯅꯪ ꯀꯔꯤꯁꯨ ꯀꯤꯒꯅꯨ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥꯡ ꯊꯪꯕ ꯐꯦꯟꯁꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯕꯣꯏꯁꯀꯤ ꯍꯣꯁꯇꯦꯜ ꯂꯩꯔꯤꯕꯅꯤ, ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ, ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯦꯗꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝ ꯁꯨꯅꯤꯇꯤ ꯍꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯕꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯥꯏꯅꯥ ꯅꯪꯗꯤ ꯃꯌꯥꯝꯅ ꯊꯛꯏꯕ ꯆꯥ ꯁꯪꯒꯣꯝꯁꯤ ꯊꯛꯎꯔꯅꯨ, ꯅꯁꯥꯗ ꯇꯨꯝꯕꯁꯨ ꯉꯝꯗ꯭ꯔꯤꯕꯅꯤꯅ, ꯑꯗꯨꯅ ꯃꯦꯗꯥꯝꯅ ꯆꯉꯥꯡꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯅꯪꯒꯤ ꯄꯨꯕꯤꯔꯛꯄꯅꯤ, ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯏꯟꯁꯥꯡꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯀꯨꯛꯇ ꯍꯋꯥꯏ ꯊꯣꯡꯉꯅꯨ, ꯑꯉꯥꯡ ꯑꯃ ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯏ, ꯑꯆꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯣꯏꯅ ꯊꯣꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯕꯨ ꯅꯁꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯦꯗꯥꯝ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯆꯥꯛꯄꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯑꯣꯏꯔꯤꯕ ꯃꯦꯗꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯄ ꯃꯇꯝ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯄꯨꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯃꯦꯗꯥꯝꯁꯤꯅ ꯂꯣꯏꯅ ꯈꯪꯕꯅꯤ, ꯃꯗꯨꯅ ꯑꯩꯁꯦ ꯃꯦꯗꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯈꯪ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯛꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩ ꯅꯠꯇꯕ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯈꯔꯗꯤ ꯑꯍꯤꯡꯗ ꯃꯁꯛ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯜꯂꯛꯏ, ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯃꯈꯥꯗ ꯆꯤꯡꯊꯔꯛꯄ, ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯏ ꯍꯥꯏꯗꯅ ꯃꯦꯗꯥꯝꯗ ꯋꯥꯀꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯨ ꯃꯁꯥꯗ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯨꯅꯤꯇꯤꯁꯤ
khara kiganba miyoi amani maduna madi akoina hariba wafam asi loina thajarami thangnana leiriba boys hostel romda sangaga su madam na sarwaden singda wafam asi haudo ami matam aduda sarwaden singna somna hairaki hojik phawgi de agi angang sing asida de adugumba thodokte thengnai tade makhoi nupa macha ngakto oibagi rasu khangde ado madam na angang sing aduna thengnai tawri hairiba sing adu madam da di tawrak pro hangami wafam aduda madam na amuk khangde ne nongmutai di thengnade phanamasi oiduna su angang sing asina kariguma khara di tawre hairabadina wari amadi leifam thoktro hairami sarwade na amuk nokpi tawrga sumna makha tarakhi madam kari soiramoi akoi nupi ngakta leibagi oirini ado akoina leirisika yamna pulap lamnabadi natte adum unarabani kaya luna su khanjanbiruno hairami madudagi madam su amuk halakhi aduga sarwade na sarpa wari pumbasu akoida loina tamami masigi matung nongmade akoi imanabi khara numidangi pung 9 makhai tarakpa matam madaida toilet tawba salusi haidana hongnarami matam aduda akoi madam suniti su akoi gi nakta prap sangsilakhi aduga sumna hairaki angang sana akoi toilet satoira aisu khara yahoge pore ni tomda ka satpa ngamaroi atai kana di satkadaba leili akoi pulap sal haurasi natomda di salunu sumaina akoi pulap hongnarga satminasi hairami asumna medam ga parga koi taret mu toilet deriba makai atumda lakpa haurami ngayaktang duda de akoi summi yambaga wawa langduna toilet deriba mafam adomda yoksala ami jaga adu su hana mai thalamde balab adu muthalaga thammi medam na soingwanda sumna hairaki daina nangna mayam sitagi khara wangi mai se nang kapo ada suisama palisida namaga hairaki aina su hoit medam hairami asumna akoi masen hainaringe toilet ke nakanda syntax asauba malai maduge syntax aduda miyama khuru kullaga phamduna leiba mamiyama khoi mayamna urakhi madu hek urubada madam su yauna imanabi sing adude jaga adudagi lauduna loina chenthoknarakhi aisu matang sana mai gi switch aduda namduna bulb adu mai kapammi adubo jaga adumda tariba miyama gi mami adudi amuk mangki mafam aduda mi su kanamata leiba uramde konadi madam na khoi mayamda na khoi khara thuro toilet tawgada boiraga di khara thunaro masigi mafam asida leibada ha sonba minaga leiba yaba mafam natte aidi isa leina leiraktringsai mafam asida koina na khoi mayam sangaga leiba ngamgadaba mansilaktre hairaki asumna khoi masen mathang toilet tawba loiraga mai ado muk aina muthalami matam aduda so angakpa kiba matawni aina mai hek mutkibaga ngasai syntax ta kiba mami mi magi mitam mami ado muk tarakhi handakte khoi masen su kirakpadagi jaga adudagi lauduna katamna senarakhi kamanung hek yawbaga su madam da khoi mayamna hujiki syntax ta tahoriba mami do karino hangami madam na su khangde ado miyo yamana phamaga leiba mami gumba mandro hangakhi akoina su malik khummi asumna nongnini muk leiragadi mamangde aina ihan hana takiba mi yamana nahibagi makholadu numidang amada mukpunna muktarakhi handakti makholadu makhoi atei singsu loina tarami khonjel adu su mafam chapchaba mafam karai waidagi no haibase loksan pham khangamde sumna leinaringe charakaduda akoi gi kagi thonga tu mapalomda miyo yama satkibagi mami yama khoina urakhi madu ek urubada so koi masensi amaga tasanaraga leinarami pung yenguba matamda su ahinge punga humuk tare madam na su nungan bangairasi aduga hostel ese linkhaliba na koi sada ai wari sage ngasigi de kira su kina koi punna mafam asida lelasi hairaki tonghe ngan bagade madam na hostel ese bu linkhaliba insas puriba sargopanda tagdok pumba wari loina tamami matamaduda sargopana madam da sumna hairaki tasengna dumaina bu tawrakpro phare wa matamge masi angang singdadi tamluno jaga asida mamang sehida warden noibo wazan pama mafam asida hu thakduna sijakhi makoi imunga nungaina da bakhara su lei hai tasengbadi hojik na khoina leiriba mafam asi hana boys ki side ni angang nupa masa singa si hana sida leirami hojik nupa masa singa sina leiriba mafam asina nupi kini tawbada bo khoi miyo esina sikraba matung adumaina tamnarakani di khallude tamnei su khangdi ngaiko wafam amana hojik nupa rungi warden weriba sarasina di madi khara khangbam thokpani maramdi maike ani si wonthokna si hairiba si manani sarasida kuirabani jaga sida warden werakpa hana lekhidaba warden adugasu
maga yamna toina punbani jaga asida tamnarakpagi oirambassu yai mana mafam asi wanthoknasi hairakleibasi phare masi pumba khoi daita oirage madam na angang singa si matam khara mayumda leiruna ba haibiko serag asida isu mathak thongba sar singa jaga asi sintoksira natraga kari tauksigi do tanakhigi tawadu wafam asi angang singdadi haibiruno hairakhi phana masi oidana so khoi madam suniti nadi akoida marik chumna loina wari tamthorakhi madudagi akhoisu yumda amuk loina halaami aisu babagi masanupi nene hoida amuk leiraga lairik makha tamtharami masini mayam ngasige rian horror story mathangi warida mayam punamuk thengnarasi ngasigi di mayam dagi kainanaba bidai logzari